Manipur Circle News ki maikay dagi ngasin midang pau mi amda lantok sari ahan mita kangla pau si dagi lokot saraga farm senaba gi miyoy ama mapuna license ganna kapada lai khidre farm senaba miyoy ama mapuna license ganna kapada lai khidre hairi thodok aduga mari leinana miyam gi oiba mifam ama pangthoktuna JSC semkhre loinana tongan tongan ba warep sing lauduna demand sing adu phangdriba phawba asiba hakchang lore hairi Police ki pauna hairibana thodok asing rang namidang pung nipan makhairom tabada Thawal district ki Hairok police station ki manung sanba Hairok khangkarokta nauna saba farm ama sangaba ga mari lenana chakcha haijanaba amana mari lenana thodok adu thokibani hairi leikhidraba farm sangba miyoy adu ki mamingna laisram tombi sahina phumangani apokpa leikhidraba laisram khomai kawi Hairok part 2 Devi Mandap laikai dagini aduga mahakpu nomaina kapliba farm mapu adugi mamingna Ningthaujam Rasnikanda Sahina Pumari Apokpa Leikhidraba Ningthaujam Menjar Kawi Hairi Mak Nairok Part 2 Mayai Lekai Dagini Thodok Tholiba Maphamasi Makoi Ani Giyum Dagi Sarakna Kilometer Mari Rom Lapna Leiba Singkhong Maya Nakna Leiba Lokol Lamadani Thodok Adugi Matung Tarakpada Mihat Asik Mari Lenana Famapu Rasnikan Police na Fakhre Leikhidraba Tombisu Mak Masana Nomaina Kaptuna Hat Kemani Haibasi Yazari Hairi Police ki paw asena makha tana hairibana Rasnikan ge Hairok Khangrokta nauna saba farm ayukta sangaba gi thoram ama loiraba matung nimidang da Rasnikan yauna mioi khara saksa haijana khi maduda marai yenarakpada gi Rasnikan na ma ki license gana do uthoklaga tombi bu makokta kapkhi soklaba tombi Thawal district hospital da pukatuna laikana na ba honaki adubu doctor na sire haina confirm tawkhi leikhidraba hakchang hojek Janims ki mokta leiri amarom da thodok adugi paw myam na tanarakpada gi ngarang numidang pung 10 makhairom tabada khoisaunarba myam na famapu Rasnikan gi yum thugaiduna kai toi tokan khre ngarang fam sangba aduda yaukhiba myoisingna phongdokpada Rasnikan masana ngarang ayukso nomai puthoktuna blank fire kya tawkhi maduda sangaba yawba myoi kyaso sauna khi hairi miat aduda pendaba phongdoktuna leikhidraba laisram tombi gi loinabi laisram padmana phongdokhibada mahaki mapuroiba adu isam chamna thabak suduna hingbani mapuroiba bo kari moralgi damakta halibano mahaki moral takbiyo mapuroiba adu ngasi phawba kanagomba myoi amataga nungaina daba saunaba amata su leikhitre lehoriba masa ahom mapuroiba yaudana karamna yok thakadoribano imungi bahar pomba mapuroibana purambani haina phongdokhi marak asida mihat amaga mari leinana ngasi ayuk pung ni panalom tabada Hairok Part 2 Devi Mandap Leikai Bidai Nongpok Ningthau Youth Club na myamgi oiba mifam pangdokre loinana JAC semkhre ngasi semkhiba JAC na lokhiba warep singi matung inna tamthiraba mihat asikanago mamioi kharaga lautunaraga chathaba mihat amani haina lawi Muramaduna senariba mioi kodengmak faduna logi oiba matik chaba sairak phangadabani loinana leikhidraba tombigi imung manungda mihat asida senariba imungna sel oina lupa lakh yankhai pinanaba haiba sida lemnakhi amaromda leikhidraba tombigi thawai yaudraba hakchang leikhidraba Rasnikan gi farmda leiron changani demand sing asi thabukta onthok triba phawba asiba hakchang lawre hari